Manipur da disabled person kaya ama leirabasu makhoibu lanai mioi kharana mating piba natana government na mapung phana mating pidaba si peningai oidi haina langthawal AC ge MLA Karam Shyamna phungdorli wafam asi Spastic Society of Manipur linkakibagi chahi kunmanga mapung pharakpagi silver jubilee celebration ki thoram ama naran konsil langthawal kunjada leiba tapopi bazar da pangthoki ba thoram ga mari lena na phungdokibani Thoromadu Langthawal AC के MLA Karam Shyam PWD Government of Manipur के Principal Secretary Arun Kumar Sinha Imphal West District के Assistant Deputy Commissioner Anuskar Persons with Disabilities Government of Manipur के State Commissioner W Birahari Amadi Spastic Society of Manipur के Secretary Laisram Tokendro Elias Rekina Thoromadu के Chief Guest President Amadi Guest of Honor Oina Saruyaki Thoromadu की मनुंगसना disabled persons सिंगदा wheelchair amadi electric tricycle singsu yentoki mana makhatana phongdoki bada disabled persons singi mateng pangna ba thorokliba lanai mioi sing asina pangliba mateng asi khwaidagi chawba mateng pangbani masida natana disabled singna makhoisu lamda masida leiriba miyam ga chap manana hingli haibagi wakal khalanba mathau tai disabled singda yauriba top top magul adu miyam mangda puthokuna makhoibu awang bathakta khangkatnaba ikoina honafam thoi loinana lamdamasida leiriba politicians singna wakakta ngangba thabak oinadi tawdaba asi nuaite manipur da hokiba chahi lisingani kulumdogi me ohumdagi hautuna ngasi fawba thokliba irang asina maram oraga miyam awawa fiba mamada hingingai cheraga sida politics tawriba miyoi singa oidaba wakaya ngangbana ngasi de police na tawriba singi value leiratri miyam gi ihul khangna thabak tawba ngambagi tanja leitre thokliba irang asigi waroisina ma puraknaba ponabada political solution natana atopa lambi ama leite loinana irang asida January maikai anigi mioi singna amagi mafamda amana changba yaraba matamda lamdamasi ing tappa lamdamama oigani adumoina matamgi matungina thogli birang asigi solution amati lakani haina su phongdoki all Manipur gi leiriba person with disability gi leiriba organization parent body ema thamaga ade recognition pi batarka legani adi midno masinga no lerpunina mayam amasu adum tholoi haninga leite aduna person with disability singchibu nungsi biba moibu pungning thagot biba asai dagi antana pung taramatu gi mamang da laktana pungning thagot biba mayam punamak I can rescue MLA moina to bimal khangba thagat padu phongdok chari